आकाशवाणी इम्फाल Ngangbam Nganthoi na pau pazari ahanbada maroiba pau Manipur da ngasidagi sahi 12 13 faubagi manungda leiba angangsing COVID vaccine Covax kapa haukre Manipur da ngarang mioi 13 nongna COVID-19 positive oiki aduga 10 na naba phakre naba phabagi sang sada 49.3 ni Punjab ta Aam Aadmi Party gi lusingba Bhagwan Man Mukhyamantri oina ngasi wasak lauragani amasung Leibak ki oina hojik phawbada COVID vaccine dose ko 30 lakh humpu hena kapkhre Leibak sida hojik oriba COVID-19 ki phibam yenglaga tabiribi singna laisat asidagi ngakthoknaba makha ki niyom sing ngakna satpinaba haijari Vaccine kapa yaraba mipung khuding maksung soy dana vaccine kap thokpiyo face mask upiyo social distancing sung soy dana ngakpiyo amadi khusa sengna hamdokpiyo maimit sengna tathokpiyo hojik mapung oiba pau Manipur da ngasidagi sahi 12 dagi 13 phawbada leiba angangsing COVID vaccine Covax kapa haukre Imphal gi lamphel pata leiba RD wing da pangthokpa thoramda sahi 12 dagi 13 phawbagi manungda leiba angangsing vaccine kapagi thabak haudokhi Raija sigi oina punnalla angang lak ama Lising kunda vaccine asi kapthoknaba haksel bibangna pandam thamli vaccine kapagi thabak asi raija sigi tongan ba jila singda su pangthokli Imphal East jila gi oina CMO Imphal East na sinduna singjamaida leiba Ideal School da hida kapagi thauram chathari sahi 12 dagi 13 phawbagi manungda leiba angangsingbu COVID vaccine kapagi thabak asi raija sida school sing hangdokna rakpa sigi yanglaga kendra gi haksel mantraloy gi pautak matungina COVID-19 laichatagi ngakthoknabagi damak vaccine kapagi thabak asi paikhatpani vaccine kapagi thabak asida mama mapa oibasingna masa singbu puthoroktuna vaccine kapthok haunaba raijagi haksel bibhagna appeal tawri marak asida kendra gi health secretary Rajesh Bhushanna ngasidagi hauriba sahi 12 dagi 13 phawbagi manungda leiba angangsing hida kapagi matangda raijagi chief secretary amasung union territory singi administrator singda mangjongna na khanghankrabani mangna hai sahi humpugi matakta leiba mioi khudingmak precaution dose kapa yaragani Precaution dose asi anisuba dose kaplaba matung thamapan leiraga kapkadabani Sri Bhushan hai National COVID-19 vaccination program asina hojik phawbada hida kappa yaraba mioi singi sada 45.5 hida kapthokre masigi manungda sada 40 romna dose animak mapung phana kapkhre Raija sigi oina National Deworming Day gi ahanba round gi hidak pijaba ngasidagi hawdokre Raijagi Health and Family Welfare Bibhag amasung State Health Society National Health Mission Manipur na puna sinba tharumgi saruk ama oina numit asiga mari lenana media sensitization program amasu pangthokli Imphal gi Directorate of Family Welfare gi conference holder numit asi Education S ki Director Sri L Nandakumar na hudokhi Manipur da ngarang mioi 13 nongna COVID-19 positive oikhi aduga 10 na naba phakre naba phabagi sang 7.3 ni Raijagi haksel bibhagna ngarang numidang waram thokpa cherol amada hai haukiba pung 12 da puna sample 1,135 test tawbagi manungda mioi 13 nongna positive oikhibani positive oibagi sang sada 1.2 ni laisat asida mioi amata sikhibagi paw leite hariba matam asida covid na naba mioi 10 na naba phakhibaga loinana naba phakhiba punba masing lakh 13,338 sukre naba phabagi sang sada 49.3 ni Hojik active case sama 13 khakta ngaire Raija sida hojik phawbada COVID-19 gi vaccine dose lakh 13,58,930 kapkhre ahanba dose ki oina lakh 13,13,930 ani suba dose ki na lakh 13,13,930 subna manga aduga precaution dose ki na 13,930 kapkhre ngasigi oina ayuk pung 13 phawbada vaccine dose mari kapkhi Mizoram da nongna mioi chani humbudra COVID-19 positive oiba thengnakhi Raijadu da hojik active case 2,495 leiri hojik phawbada mioi lakh 2,19,938 naba phakre Meghalaya gi haksel amasung yai phayumbal mantri James Sangmana hairi 2,19,19 gi oina Raija sarkar na lupa koti humbudra 2,19,958 henbagi senpham kai thoktuna Raija sigi district hospital
health sub center, PHC sing amasung CHC singbu phagathanaba honakhi. Tabiriba pawase Akashvani Imphal dagini. Punjab ta Aam Aadmi Party gi lusingba Bhagwan Man Mukhyamantri oina ngasi wasak lauragani. Wasak laubagi tharamda Aam Aadmi Party gi National Convener Arvind Kejriwal saruk yagani. Saknairaba Freedom Fighter Bhagat Singh gi poknafam Nawansar Jilla gi Khatkar Kalan Khungangda wasakpagi tharam pangthokani. Tharam asida Aam Aadmi Party gi lusingba sing amadi tongan lusingba kyasu saruk yagani. Marak asida Punjab Congress Committee gi President Navjot Singh Sidhu ngasi dol gi President oiba tokre. Maki pham thadokpagi cherol adu Indian National Congress ki President da pisinki. Kendra gi Information amsung Broadcasting Mantri Anurag Singh Thakur na hairi BJP na sakti paigadawriba raija marida sarkarna puksel sengna yaifa thorangi scheme amadi saukhat thorangi thabak sing mapung phana paikhatkani. Mangna hai Uttarakhand sahi 5 gi matungda amuk Bharatiya Janata Party na sarkar pairakpaga loinana lamdam adugi saukhat thorang sing mapung phana paikhatkani. Uttar Pradesh, Goa amasung Manipur dasu BJP gi sarkar lakpaga loinana saukhat thorangi lamda mai onsingani. Pradhan Mantri Narendra Modi na Operation Ganga gi matangda stakeholders singa wari sanakhre. Wari sanaba aduda Sri Modi na hai lan nanglaba Ukraine dagi senthorokpa Bharat macha 1,200 rom Operation Ganga gi makhada leibak asida soengam thoktana maipangna purakpa ngamkhre. Khudongthiba nanglaba Bharat macha sing adubu leibak asida puraknaba honabada mapan lamda leiba Indian community gi lusingba sing tongan ba volunteer sing na sokthaba leitana saruk yakhiba adubu Sri Modi na thagatpa phongdokhi. Leibak ki oina hojik changsiliba COVID-19 dagi ngakthoknaba vaccine kapagi thabakta maipakna changsinbaga loinana vaccine dose ko 30 lakh humpu hena kapkhre. Haksel Mantraloina hai leibak asigi oina hojik phawbada COVID-19 dagi naba pharakpagi sang 7.9 ani ni. Haukiba pung kunmari da COVID na naba miyo 3,393 hena naba phakhi. Aduga haukiba pung kunmari asida COVID ke anoba case 2,293 thengnakhi. Kendra gi mapan thoram raija mantri Minakshi Lekhin hairi Kendra gi India sarkar na beti bachao beti parao gi khongjang gi saruk ama oina nupi singbu sakti pinanabagi matangda tongan ba thoram kya pangthokli. Virtual oina pangthokpa thoram amada Srimati Lekhin hai leibak asigi nupi singna matam ayambada maru oiba thodang kaya lauduna lakli. Bharat ki ningtam landa su nupi singna sauba thodang lauki. Maram aduna nupi singbu hena sakti pibaga loinana leibak ki thabak thoram kaya da saruk yahanaba sarkarna leppa leitana honari. Tribal Affairs Mantraloina Paikhaliba Thabak Thoram Singh Rajya Sabha da ngarang khanaba hokre. Khanaba adu hodokladuna BJP gi sadasya Ram Bichar Netamna COVID-19 laichat manungda leibak asida lairaba miyoi sing amasung tribal sing gi yaifanaba thabak paikhatkibagi damak Pradhan Mantri Narendra Modi bu thagatpa phongdokhi. Mangna hai Bharat na ningkha tamlaba matungda Narendra Modi na luchingba sarkar asina tribal miyam gi awaba sing khangbiduna yaifanabagi thorang kya paikhatpa hokhi. Mangna hai Tribal miyam gi darkar leba yum amasung electricity sarkar asina pire. Tribal na khundaba mafam singda angang singbu magun leba siksha phanghanaba pandamda Eklavya Model Residential School hangdokle. Mangna hai Pradhan Mantri Narendra Modi gi lising makhada leba asi chawkhatpagi lambida khumang yangna sangsilli. Khananai nabaduda saruk yaduna Congress ki Naran Bhai J Rathwana Kendra gi budget 2022 da Tribal Affairs Mantraloy gi grant hantana pibagi damak sarkar bu maral sikhi. Mangna hai 2022 gi Kendra gi budget asida MGNREGS ki allocation mamangi budget tagi hanthare. Loiselakpada COVID-19 dagi ngakthoknaba vaccine kapthokpa face mask uppa phut taruk lapna na leiba khusamadi mai mitarutana na thamba haiba samba thawngsing singang na chatpinaba amu hananing singjari. Aroibada maroiba pau amu Manipur da ngasidagi sahi 12 dagi 13 phawbugi manungda leiba angangsing COVID vaccine Covivax kapa hokre. Manipur da ngarang miyoi 13 nauna COVID-19 positive oikhi aduga 10 na naba phakre. Naba phabagi sang 7.9 ni. Punjab ta Aam Aadmi Party gi luchingba Bhagwan Man Mukhyamantri oina ngasi wasak lauragani amasung leibaki oina hojik phawbada COVID vaccine dose ko 30 lakh humpu hena kapkhre. Paulo Jare.